Manipuri khunnai asi Tangdu Leitana hingba pamba khunnai amani. Mari Leinaba Singna Eikhoigi Khutta Mahousagi Tangdu Leitaba Phibam adu Amuk Sinabiyu haina Femina Miss India 2023 second Runner Up Strela Luwang na appeal tourakli. Wafamasi Imphal Hotel Classic Grand Pangthokpa Ringui's Got Talent Session 9 ge social media promotional film amasung publicity package launch tawagi thoramda mahakna phongdokhibani. Dewdrops na sillaga pangthokhiba thoram aduga mari leinana Strela thongnawsam na hai a call for peace in Manipur haiba theme ge makhada pangthokadoriba Ringui's Got Talent ke thoram asina Manipur da Mahousagi Tangdu Leitaba Phibam hanjillaknaba hotnabada khara makhai gi mateng pangpa ngamgani haibagi thazaba lei. Manipur da Tangdu Leitaba Phibam amada purakna bahotnaba haibase Manipur da leiriba mipum khodimak ke amata ngairaba pandamne. Pandam asi fangna bahotnabada Eikhoigi profession amasung tongan ba talent sing sizinaba amasung uthopa haiba asisu tangai fadaba ama oirakli. Lamdam asina hojik mathau tariba Tangdu Leitabagi Phibam asi matau karamna purakadagi haibadu talent leiraba miyoi singna uthopa ngamnabagidamak Ringui's Got Talent na platform ama pibani haina lawi. Hojik thokliba irang asti chahi fazilakadore masina maram oiraga kanglop furup amadi Laira ina khunba thidana mipum khudimak chap manana waminari haugalakliba naha singge marakta chada marifurom di pendaba amasung nungaitaba wakhalona pik thalamgani haibase mahaki thazabane maramdi hojik thokliba irang asina maram oiraga masagi talent uthoknabagi platform amata leitre hiram khudingmakta miyamgi wakhalon ase pendabana thalle asigumba matam asida Ringui's Got Talent na Haitoi singthoiraba naha singe mafamda achoba mangalama pibire haina lawi. Hena nungairibadi chahi asidagi hauna hairiba thoram ase Manipur pumbagi oina pangthokpa sine. Strela thongnawzamna makatana hongdokhibada lamdam ase Tangdu Leitana hingba pamba khunnai ama oiraga lakli. Hojiksu Tangdu Leitana hingba pambagi wakhalon adu mipum khudimakta leiri. Maramaduna Mari Leinaba authority Singna Eikhoigi Khutta Mahousagi Tangdu Leitaba Phibam adu Amuk hana Sinabiyu haina mahakna makatana appeal tawki. It's a really true statement that it's almost been a year that every one of us, irrespective of which community you come from, which caste you come from, paisa pai gera, ina khun gera, laira gera, loina magwara isa chahima phaga daure. And honestly, Eikhoigi youth sing da ngasi lairiba wakhalon se, I can say 80% the negativity na thalle. Haibada laloidra haina khalle nungaitaba adagi pendaba this regret mayamama leiraga leiriba lamdam amanina khoi Manipur pumbase pulap chingsallaga sumaina sinbibase it's a very good step aduga Mari Leinaba authority sing the su sigi keno se lauzaraga akhoi se we are a peace loving community haibase laloiba Manipur pumbase loina peace loving community ngaktani aduduna yaragadi Mari Leinaba singna peace se Eikhoigi Khutta amuktanga please Sinabiyu haibase sidang haijage. Thauramadu saruk yakiba Dewdrops ke convener AC Rising na hai Manipur da hojik thokliba irang ase thamoi sokna nungaitaba fawi. Pangthokadoriba Ringui's Got Talent ke thauram ase langba amasung nungai thokpada yumfam oiraga pangthokadaba natte. Makal makha kyagi talent leiraba naha singda platform ama piduna lamdam asida Mahousagi Tangdu Leitaba Phibam adu purakna ba amasung apaba Manipur ama purakna bagi pandamda thauram ase pangthokpani. Talent hana asigi man event Ukrul district ke Ringway village da chahi asigi March ke tang mari amasung manga da pangthokani. Masigi damak Imphal Senapati amasung Ukrul na chingba tongan ba district singda audition tawgani haina su rising na makatana phongdokhe. Ngasi Manipur da thokliba irang mayam sikhalaga ikoi nungaide adubo Ringui's Got Talent haibasidi not only entertainment sidi profession career nurture tawraga mayam naha singbo gramaina mainstream line da gramaina lakhan sira haibigi talented labor singda platform gramaina higher and higher gramaina bukhat sira haibigi asada smain tawni aduna ngasi ekoi opening ceremony closing ceremony the show ekoi a call for peace in Manipur haibisi the but sana ekoi solidarity ki message si hear the words si ekoi artist sing mayamna sakte hairaga ekoi si bis si ekoi lakningai haibisi ekoi hotnagini